Korongan Bakumana Tagalapa post amana hauzik 80 unit khudingmak active oiduna nonglei nungshitki awa ara khara makai da oirabsu fana bakan angam bhotna jari haiba post ma thagalakli Robin mangang khoirakpam na thagalakpa post amana sengmai unit til loba lakpa mina yome nakhoi gidamak ai sifam na pham khangdaba mafam da hauzik karore 25 mm degi lehaudare 20 mm da tinban sama puraklani unit fit Taragani thoiga tara sangba price na lupa lising ahum ko sahum moin herakpa price apamba khai lobiro sidai hena ai upai leijatre hauju amu call tawraga kan takna bada rupees 3080 fawo yarani heri heba wafam thamnakli Marubi ipau sing Manipur top channel gi meke gi miyam na thamjagi ngarangi nong ta duna amang ata thon khibigi update miyam da kanglei pa ki maira digi lakhu sarkar na thamjagi Manipur gi mafam sing da len yaun akan mangmong na nong tarak padigi yung kai kaya amang ata thokre kanglei pa ki maira dana sumna report tawri ngasi numi yung ba matung pung amaga mini nifurum taba matam da Manipur gi tungan ba mafam sing da len yaun akan mangmong na nong tarak padigi yung kaya amang ata kya thokre haidi Pausin hai ngasi akan mamongda len yauna tarakhiba nong aduna maram oiraga Manipur gi tungan mafam singda leiba yum amadi sangoi kya jinga zarap sana hoki moirang mai kai dadi nonglei nuksida amadi len yauna tarakhiba nong aduna uwa kya tek tuna tu tharakpadigi gari kaya da nansindur amara thoki amarom na yum gi mapal thamba plastic ki polam amadi gamla na singba kya amara thoki ingkhol da hoba manama sing kya paktak ngana mang takhi Masina lomi kya kok ta khut hapa haibatu hele asida sinatana lambi da satpa gari kya gi mingsel ka khip kaithel kya gi mathata kupa jinga kya amanga ta thon khip dharma karma gi thoram kya spang to kuyan khidre ngasi tarakhi be len aduna yungi sumanga madi leirak khulakta inchi mari muk than kupsin khi len amadi nonglei nungsit jawna tarakhi banga sigi nong aduna mongsangkai mai ke yung kya gi jinga lokot pe ya dana manga takan medana tana Nonglei nungsina yung khra su homdokre langthabal mai kai risu amanga ta kya thonkhre hairok mai kai risu lena sina yung kaya amanga ta thonkhre langjing mai kai risu lena sina amanga ta thonkhre salam mai kai diri yum ayamana yum kya amanga ta thonkhre ri kaisampa traffic point mapa da su khangaudana len yauna surak pa kan nong aduna maram oiduna traffic jam thoki masigi thawong sina kayam na mal sang mang takan khrabagi haibadri hauju phabi oina khangmamdri amaram nanga sigi len yauna tarakhi ba kan manong aduda sendra da leiba sendra park and resort su amanga ta thuan khredi amarom da ngasi nungtil pung aniga minute 10 rom tarakpa matam dagi pung aniga minute nifuga mathoi fawba thawbal district ki manung sen leiba wangjing lamding elangbam laikai da nonglei nungsina yum kai humdok padana tana asoba len ta duna yum kai kya amanga ta thuan khredi masina maram oiduna supam nompham leitringai maraksida asiguma khudong thiba thawdok kya sina lamdam adomda lehauriba miyamna awaba kya mayoknari haidi loinana mamangda amuk thokidriba mongda khangaudana nonglei nungsit marakta len tarakhibaga loinana nong surakhibana maram oiraga lambi de satpa gari kya gi mingsel kankhi Imphal district ki oina tuan mafam singda yung kai kya humdoknakhi lambi sorok singda len takhibaduna maram oiraga pungau ngauna lena thankhi lera khulakta uwa tekhibaga loinana electric pole singtaknakhi maduna maram oiraga pung ahumlom laknakhiti nong hangkhraba matung miyamna kumai amagum lambi lamjawda thulaktuna len takhiba madi oiriba phibam sing yengna bathuknarakhi miyamna masana painariba mobile phone sing puthokna duna video kapna khianasu pawsida makhatari makasa tharak poina to papawmna kanglei palna mompak amadi kangkhal mateng pangkhre Red Zone oina leiriba Imphal East District ki lamlai kendra gi manung sanma sana sabi thamna pokpi sabung khokna singba mamang sahi degi haurakhiba irang asina maram oiraga ngasi phawba yum tumba phangdana leiriba singda tumit kang nungju nungsa khangduna marai sangda leiriba ima singda ngasi social worker sapam sa kanglei pa ngamjaba kangkhal amasung mompak sing yenthokre haidi ngasi Red Zone da koina satuna maira sangda leiriba ima sing unaba masum ngasi phawbud ima singna thengnariba awa nungai kya su ima singna pawdam lakhi haidi ngasi gi mating pangbadu da social worker sapam sa kanglei palna phongdokibada sahi ama henjilagnaba ASI phawba Red Zone oina leiriba sana sabi thamna pokpi sabung khokna singba mafam singda laingak ta taduna yamna wana tumliba ima singda anayek amasung kangna sikpadagi khradang oirabasu kokna banga sigi angamba mangpa kangkhalna singba khara asi bijabane haina phongdokhi
Ngasigi mateng pangbu lakiba adubu sabungkok maning lekai gi ima sanam basanti na su apian mafungduk ladun hai. Sahi ama henjilaglaba irang asina maram oiraga tumpham chafam sufam nompham khangdana sahi ama hena wana khanglakle. Irang asina hek horakpadagi ngasi phawa isa kadaida kari soikidagi khanbada ngasi phawa yumda tumba phangtri. Ngasidagi nimit kharani gi mamang sabungkok maning lekai da nomai kapsilakpagi thokdok laikre. Hauzik red zone oina ladiba ekoi ngasi phawa tumpham chafam khangdre. Ekoi karamna hingo haibano hana supungdoki. Mangna makata na hai asukwana leidingi matam asida oza sapam sakang leipana lakpiduna angamba kangkal mampak na sungba kya pibiramba sikidamakta suhainingai leitana thagat pafungdoraki. Atopa pao mana sugunu amadi serauda BSF laktolaga state security force na mutsin bahore. Mera paibi imasin na ihing yarek tu na sugunu amadi serungak sinmi ki thabak sathari. Kangluki rang asina kham thengna sugalaba mafam ama oiriba Kaksing district ki manungsana sugunu amadi serau na sungma mafam singda BSF thamduna ngak sinmi ki thabak satharamba du ngarang degi hona laktolaga state security force na mutsin bahre. Sugunu amadi serau de leidiba mera paibi imasin na ihing yarek tu na khulngak ki thabak lepa leitana haujiksu sathari. Pauksi isina phangba paugi matung ina sugunu bazar ga thangnana leiriba sugunu hospital gi mamangda matam kuina leiraklaba BSF ki company ama ngarang mafam adudagi lakthokre aduga makhoi gi muhut sinba oina nipan suba MR gi personal kunthra ga nithoirom thamduna amu ngak sinba gi thabak pekhat paukre hiram siga mari leidana sugunu gi khunja ama oiriba khaidem Prameshwarna pauksi sida phungdorakpagi matung ina di Hauzik legana sugunu du state security force tharakpa sigi damakta di mari lainaba authority singbu thagat phungdoi adubo sugunu gumba kuki singna ngahak leituna nomai kapsinduna landapam oidipa red zone sigi central security force lakhokiba siganingde asigumba red zone oidiba mafam degi central security force lakhokpagi mahutta imphal gi 0 mile na leiriba lengaki aso asang singak sienduna leiriba central security force ngasi lakhoktuna lengaki mathau tariba mafam singna sejinaban hen fagani Amaramda serau na singba mafam singna ngak sienbagi thabak toramba border security force BSF ki kangbusu ngarang degi lakhokbawkre aduga hauzik maming tagi oina BSF personal khra lehauri oriba phiba masida lamda madugi miyamna athuba matamda state security force thabilaktuna serau khul ngak sienbagi thabak sathabiyu madu natrabade miyam laitana leiba ngamloi henesu phungdorakpi Hauzik sugunu amadi serau da leiriba praja miyam laitana leiba ngamdaba haibadu oiri matam amada hektama kuki terrorist na bom amadi nomai kapsinduna landarakpa yabi akiba leibana Hauzik su ahing supa sugunu amadi seraugi maira paibi ima singna laikai gi leirak masina singba mafamda ahing tumdana ngaksin bagi thabak sathari sera sida khul ngakpagi thabak tawriba khunja volunteer sing coming operation satharaga fogat kani haibu wafum khara ngangna batarakpadigi maira paibi ima ibel singna khul manungda sangduna coming operation tawbi yaroi habigi athing mathamri loinana ngaksin bagi thabak atuki mati kangkhre hairenesu paushta makhatana phongdorakli atopa pawmana Maitei Pangal Socio Economic Summit 2024 pangtokre Tomthin Group Euro to Asia Outsourcing Private Limited ETAO na sinduna Maitei Pangal Socio Economic Summit 2024 ngasi major khulda leiba Manipur Press Cup ki lokta hol pangtokre ngasi gi thoram madura Manipur University ki Head of Department of Southeast Asia Professor Singlet Maisnam Social Scientist Dr. Dhanabil Laishram Chief Editor Kangleipa ki Maira Wangkhemcha Samjai Reform for Restoration of Civil and Social Activist Convener Asankasar Reform for Restoration of Civil and Social Activist ki Co-Convener Islam Makaksa Amari Chairman EURO2 Asia Outsourcing Private Limited ki Chairman MD Sultan AK Amir Khana Marueba Miyoi Singoina Saruk Yaki Ngasigi Thoram aduga mari lena Chief Editor Wangkhepcha Samjaina hakibada aikoi gi lamdam asida sortharaba miyam gi damakta lusing binaba mi yamna tangi aigi haiba sina mangda tharaga thabak tawba miyoi singna masing yamna lei aduga miyam gi damakta haina khanduna thabak tawba mi gi masing di leitabaga samani maduna miyambu khutcha haibigi lambida lamjing bigane senthok lambi lehengani haiduna songthurak liba singna miyambu afaba lambi lamjing bina bokona patai mangna hai ngasigi Manipur lairik laisu hairaba thabak phangdaba naharo lakh tara gi mayada ngauksat na duna lairi
ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯆꯪꯅꯕ ꯍꯣꯠꯅꯕꯗꯁꯨ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯕꯗꯒꯤ ꯂꯧꯁꯤꯡ ꯌꯣꯟꯊꯣꯛꯅꯔꯒ ꯊꯕꯛ ꯆꯪꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯗꯨꯅ ꯋꯥꯔꯛ ꯀꯜꯆꯔꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯏꯁꯥ ꯏꯁꯥꯅ ꯆꯥꯅꯕ ꯁꯤꯟꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕꯥꯕꯤꯅꯥ ꯒ꯭ꯔꯨꯞꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯥꯕꯂꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ ꯀꯌꯥꯕꯨ ꯊꯕꯛ ꯄꯤꯔꯤ ꯂꯩꯉꯥꯛꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯝꯂꯕ ꯍꯣꯇꯦꯜ ꯏꯝꯐꯥꯜ ꯑꯃꯗꯤ ꯁꯦꯟꯗ꯭ꯔꯥ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯁꯣꯛꯄꯗ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯍꯣꯇꯦꯜ ꯑꯃꯗꯤ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯣꯏꯗꯨꯅ ꯀꯥꯟꯅꯕ ꯐꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯝꯖꯤꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯕꯨ ꯊꯕꯛ ꯄꯤꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯃꯍꯃꯗ ꯑꯕꯗꯨꯜ ꯅꯨꯔꯅ ꯍꯥꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯇꯣꯝꯊꯤꯜ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯗꯨꯕꯥꯏꯗꯒꯤ ꯀꯝꯄꯅꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯀꯌꯥꯒ ꯈꯨꯠꯁꯝꯅꯔꯒ ꯃꯄꯥꯟ ꯂꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯐ꯭ꯔꯤꯗ ꯊꯕꯛ ꯄꯤꯕ ꯉꯝꯈ꯭ꯔꯦ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄꯗ ꯏꯗꯨꯀꯦꯁꯅꯦꯜ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯂꯛꯄ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯕꯗꯒꯤ ꯐꯤꯕꯝ ꯀꯌꯥ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯒ ꯌꯥꯅꯔꯒ ꯑꯦꯗꯃꯤꯁꯟꯒꯤ ꯐꯤ ꯊꯥꯒꯤ ꯐꯤ ꯂꯧꯗꯨꯅ ꯑꯦꯛꯖꯥꯝꯒꯤ ꯐꯤ 9,000 ꯈꯛ ꯊꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯃꯄꯥꯟ ꯂꯝꯗ ꯖꯣꯕ ꯄ꯭ꯂꯦꯁꯃꯦꯟ ꯄꯤꯕꯗ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯦꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯑꯦꯁꯤꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯦꯝ ꯑꯃ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯋꯥꯏꯔꯤꯒꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯏꯪꯈꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯦꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯏꯪꯈꯣꯜꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯎꯍꯩ ꯂꯐꯨ ꯑꯃꯗꯤ ꯂꯩ ꯆꯔꯥꯅꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝ ꯊꯥꯈꯤ ꯆꯥꯎꯔꯥꯛꯅ ꯊꯩꯕꯣꯡ ꯄꯥꯝꯕꯤ 30 ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ 10 ꯍꯩꯅꯧ ꯄꯥꯝꯕꯤ 10 ꯑꯁꯤꯅꯆꯤꯡꯕ ꯊꯥꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯏꯕꯤꯈꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯁꯝꯕꯜ ꯈꯥꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥꯅ ꯍꯥꯏꯈꯤꯕꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯌꯥꯝꯅ ꯐꯖꯅ ꯊꯥꯕꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇꯒꯤ ꯑꯋꯥꯕꯁꯤ ꯈꯔꯗꯪꯗꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯑꯐꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯪꯍꯟꯕ ꯑꯃꯗꯤ ꯑꯐꯕ ꯏꯁꯤꯡ ꯊꯛꯄꯅ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯃꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯗꯨꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯕꯤꯕꯅ ꯄꯨꯟꯁꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯤꯅꯕ ꯊꯧꯅꯤꯈꯤ ꯆꯥꯎꯔꯥꯛꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯆꯥꯃꯔꯣꯝꯅ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯦꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯆꯥꯃꯤꯟꯅꯈꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ